लाना लमजिंगलुरबनी हाइबा नहा मंगा आसाम राइफल्सना इंडो म्यांमार बॉर्डर मनाक्तगी रेस्क्यू तौरबा मतुंग ngasi ayuk imungi miyoisingda sinakhrei naha manga ado ngasi mantri pukhida leiba IGAR South ki half long hall da pangthokpa thoramabada Assam Rifles ki Inspector General South Major General Rabrup Singh na imung manungi miyoisingda sinakhibane Assam Rifles ki Brigadier Ananaya Boral Brigadier Bet Palamade Mairapaibi Ima Ibel Singh Yauna Pangthokpa Thoramaduda Assam Rifles na Indo Myanmar border dagi rescue torokpani haiba naha manga ado Major General Rabrup Singh na lingyan yanduna amade khudol pot piduna taramda okhe madugi matung makhoi manga ado imung manungi miyoi singh da sinakhe Tauramaduga mari lainana Assam Rifles ke Inspector General South Rabrup Singh na Paumi Singh da hai nahamanga ase makhoi gi imung manung da khochinaba ngamliba ase mama oibi sing na macha singi da mak puthokhiba thongna gi mateng na ngambane asengba hero di mama oibi sing ni haina lawbada thoina la loi makhoi na pikhiba achauba matengna nahamanga ase tekta kaidana yaurakpane makhoi manga ase bu tekta kaidana mafam asida yaurakna bo khanabada mateng panglakhiba sing so thagatpa phungdokle mama mapa oiba singna lana chatkraba macha sing mahusagi punsida laknaba honabiyo maduda Assam Rifles ke maikaidagi angaba thakta mateng panggade aikoigi apamade hingsagi thaudok sing dagi miyamgi punsi kanba amade miyambu hingsagi lambida chathandaba haibasine hairiba khongthang asida mama mapa amade miyamgi mateng chawna mathau tai aikoi amata oina khutsamnaduna hingsagi lambida chatkraba sing mahusagi punsida puraknaba honaminasi hainasu Major General Rabrup Singh na makhata na phungdokhe जिस तरह से मेहनत करके अपना लेकर के आया है, इन्होंने अपना हिम्मत दिखाया है, जिसकी वजह से लड़के पार से आए हैं। तो मैं चाहूँगा कि और पेरेंट्स जो है, माँ बाप अपने बच्चों का जो बाहर हैं उनको बुलाएं वापस, और हमारे से जितना मेहनत हो पाए सब आपका हेल्प हो पाएगा वो हम करेंगे आपके साथ में। ओके, तो धन्यवाद। और आज के असली हीरो मैं बोलना चाहूँगा फिर से, ये हमारे अम्मा लोग हैं जिनकी वजह से उनके बच्चे वहाँ से वापस आए। Assam Rifle is always to encourage people to come out of the violence and leave the path of violence. That is what we encourage, and we are thankful to all the support given by everyone to get these children out, and for the amma जो इनके पेरेंट्स हैं, इन लोगों ने जिस तरह आकर के सपोर्ट दिया है, वी आर वेरी हैप्पी, एंड टुगेदर विल ट्राई एंड गेट मोर पीपल आउट ऑफ द पाथ ऑफ वायलेंस।